Russia amadi Ukraine gi lanmisingna makhoi gi prisoner of war singbu Tamthina wat Neikhi UN Ukraine gi lanphamda akanba mawong da lanthengna khiba Russia amadi Ukraine gi lanmi animakna makhoi gi prisoner of war singbu tamthiba mawong da namduna Maphi Louthoklaga wat naibagi thabak chathaki haina UN Human Rights Office tagi thadorok pachero lama da phongdorok le Chaurangna tha mapan lom akanba mawong da lanthengna khiba mafam adu da makhoi na faba atopa laibak singi lanmi sing prisoner of war singbu namduna Maphi Louthoklaga electric shock tauduna ot naibagi thabak sathaki haire Ukraine da base tauba UN gi monitoring team mamana phangba report ki matungin Ukraine amadi Russia na mafam adu da prisoner of war chama hena makhoi gi custody da ot naikhi haiba chapsana khangba ngamle haina phongdorok le UN gi human right team na Ukraine gi prisoner of war oinamba lanmi ama thadorok laba matungda unaduna wari sabada laibak animang na sathakiba miot minay singi matangda chapsaba wapam sing phongdorokibani haire Russia gi foreign minister Lavrov hospital da pukhat ke Indonesia gi official sing Russia gi foreign minister Sergey Lavrov group of 20 G20 summit yaunaba Bali da thunglaba matung masa nungairaktabadagi hospital da pukhat ki haina Indonesia gi authorities sing na ningthokaba numita phongdokre Russia gi top diplomat asi laibak pokpa numita haugadaba mifam nong mawalingai nungthil da resort island da thunglakhe kona thangda Russia gi foreign minister gi spokesperson Maria Zakharovana Lavrov hospital da pukhat ki haibase aran bani haina phongdoki adubo mahak layengki natraga layengki de haiba panki dei mahakna Lavrov na T-shirt ama lituna amasung khongrau atianba ama setuna masa phana laibagi video ama thagalaki amasung mahak layeng bagi report ki matang da mahak ki mat hangbagi saktam video adu da utke makhoina ikoi ki president nare haina sahi tara iduna laklei masi politics da no bak oidraba game amani haina Lavrov na video adu da haike aihak hotel da hayeng summit ki damak masak sing paduna lei haina Lavrov na phongdoki haina Russia gi state news agency TASS na haike Lavrov US President Joe Biden China gi Xi Jinping amasung atai lusing basing saruk yagadaba mifamda saruk yagadaba Russia gi khwaidagi wangba thaki official ne Lavrov provincial capital Denpasar gi Sangla hospital da layengki haina Indonesian government amasung medical official marina Associated Press da phongdokhe official pumnamangna wafam asi mimang thoknaba khanabagi ayaba makhoida pidanaba maram oiraga makhoigi masak takthokhi dei hospital na sukhudaki oina mat amata pikhi dei Lavrov heart ki problem amagi damak layengki haina official sing adugi manungdagi ani na phongdokhe Russia ki president Vladimir Putin G20 summit yaugani natraga yauroi haiba mamang sayol phauba asengba khangki dei mamang sayol do official sing na mahak laklaroi amasung Russia gi mahut Lavrov na oina silagani haina phongdokhe European country da apokpa mama thiba lakhiba Iranian ama refugee waina airport ta sahi taragani pan leram laga sikhrei European country sing da koisa chatuna apokpa mama kadai da leibagi haina thiba lakhiba Iranian ama immigration ki chesang sudabana maram oiraga France ke Roger Charles D Gaulle airport ta refugee waina sahi taragani pan leram laga sikhrei apokpa mama kadai da leibagi haibadusu mafam khangkhidrei 1945 ta pokhiba Khuzestan ge Iranian province ta leiba Mehran Karimi Nasire 1988 ta mahaki apokpa mama kadai da leibagi haina Europe country da laktuna thirakhibane adubo immigration ge chechang sudabana maram oiraga refugee ama oina France ke Roger Charles D Gaulle airport ta leirakhibane adubo hauki bachayol kharagi mamangda masagi anaba mana maram oiraga laikhidavane mahakna Europe country sing da koina satuna apokpa mama kadai da leibagi haina thirakhiba aduda immigration gi chechang sing aduda lanba yaubadage UK Netherlands amasung Germany changalaktabadage matam khara Belgium da laikhe madugi matungda mahak France tamna laglaga France ke Gaulle airport ke 2F terminal da mahaki mayum oina leirakhibane mahakna leiriba airport ke terminal aduge akoiba sing adu trollina ikoi koina koisilaga thamme mahaki notebook ta mahaki punsi wari iduna amade newspaper sing paraga sanglaba matamasi airport aduda lelaga lakhibane mahakna airport ta wana leringai matam aduda maming leraba Hollywood actor Tom Hanks na kumba The Terminal haiba ing 2004 da utkiba film aduna mangonda wakhalge thauna ama pikhe film aduna thauna oiraga mahakna Iran dage Europe country da apokpa mama kaida leibagi haina thiba lakhibagi ware
ꯑꯄꯣꯛꯄ ꯃꯃꯥ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯏꯃꯤꯒ꯭ꯔꯦꯁꯟꯒꯤ ꯆꯦ ꯆꯥꯡꯗ ꯑꯁꯣꯏꯕ ꯂꯩꯔꯤ ꯍꯥꯏꯅ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯗ ꯆꯪꯍꯜꯂꯛꯇꯕꯗꯒꯤ ꯐ꯭ꯔꯥꯟꯁꯀꯤ ꯑꯦꯌꯔꯄꯣꯔꯠꯇ ꯋꯥꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤ ꯇꯔꯃꯤꯅꯦꯜ ꯍꯥꯏꯕ ꯐꯤल्म ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁ꯭ꯇꯦꯚꯦꯟ ꯁ꯭ꯄꯤꯜꯕꯔꯒꯅ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯐꯤल्म ꯑꯣꯏꯅ ꯅꯝꯂꯒ ꯄꯨꯊꯣꯔꯛꯄꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤडियाꯁꯤꯡꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯉꯛꯄ ꯐꯪꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯤꯈꯤ ꯐꯤल्म ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ एयरपोर्ट ꯂꯥꯛꯇꯨꯅ ꯅꯣꯡꯃꯗ 6ꯇꯒꯤ ꯇꯥꯗꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤ ꯏꯪ 1999ꯗ ꯏꯔꯥꯅꯤꯌꯟ ꯅꯥꯁꯤꯔꯦ ꯑꯁꯤ ꯖꯔꯃꯅꯤꯗ ꯔꯤꯐ꯭ꯌꯨꯖꯤ ꯁ꯭ꯇꯦꯇꯁ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕꯁꯨ ꯏꯪ 2006 ꯐꯥꯎꯕ ꯃꯍꯥꯛ एयरपोर्ट ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤ ꯆꯍꯤ ꯑꯗꯨꯗ ꯃꯍꯥꯛ ꯅꯥꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯒ ꯐꯔꯕ ꯃꯇꯨꯡꯗ ꯑꯃꯨꯒꯅ एयरपोर्ट ꯑꯗꯨ ꯇꯝꯅ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ एयरपोर्ट ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯤल्म ꯑꯗꯨꯗꯒꯤ ꯐꯪꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯥꯁꯤꯔꯦ ꯑꯁꯤ ꯃꯁꯥꯒꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯄꯗꯒꯤ एयरपोर्ट ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯁꯥꯗ ꯌꯨꯔꯣ ꯀꯔꯦꯟꯁꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ ꯍꯥꯏꯔꯦ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯦ